ที่ไอ้นายที่เขาสิลงจะรับประตูนี่ก็โฮเทลเลยลงจะเองงั้นสิเปียกเลยต้องเขาเลยโดซาจูดูเบสทารินจูลงจะเลยอะดูก็สโมซาจูเลยก็ดูนี่แม่มาทั่วสิก็ดูเบสทารินนี่ก็อะดูมาสิเตียงโคตรกันต้องดีเนี่ยไอ้เจ้าเตียงโคตรก็เราจะดีมาสิเบลเราเลยเปียกต้องเขาเลยก็เนี่ยเนี่ยสิดาเดี๋ยวโดซานะสิเบลเลยโดซาเจ้ಅದು ಮ್ಯಾಮ್ನ ಮ್ಯಾಮ್ ಹಾಯ್ತು ಮ್ಯಾಮ್ನ ಹೆಂಗೋ ಬಿಡ್ಸೇನೆ ಚೇ ನೋಡಿದ್ರೆ ಅದು ಮ್ಯಾಮ್ ವಿಡಿಯೋಸ್ನ ಪಂಪಿತಾರೆ ಲೈಕ್ ತಗೊಬಿಡಮ್ಮ ಕೊನಗು ಲಾಗ್ತಾರೆ ಸಬ್ಸ್ಕ್ರೈಬ್ ತಗೊಬಿಡಮ್ಮ ಓದೋದು ಮ್ಯಾಮ್ ಅಮುಕ್ ಚಾರ್ಸಿಕೋ ಬೇಸ್ थाली नि सिसे समोसा जान चार्सिको समोसा चाहिँ जति चार्सिको चालेंगे होगा रहता ना
ꯀꯩꯅꯣꯗꯣ ꯂꯣꯏꯈ꯭ꯔꯦ ꯕꯦꯁ ꯊꯥꯂꯤꯗꯣ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯗꯣꯁꯥꯗ ꯑꯃꯨꯛ ꯆꯥꯔꯁꯤꯀꯣ ꯗꯣꯁꯥꯁꯦ ꯃꯣꯏ ꯆꯠꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯛꯑꯦ ꯃꯍꯤ ꯑꯔꯥꯡꯕꯤꯗꯣ ꯍꯥꯞꯄꯛꯇ꯭ꯔꯦꯀꯣ ꯉꯁꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕꯅꯤ ꯑꯩꯗꯤ ꯁꯤꯅꯗꯤ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯆꯥꯔꯁꯤꯀꯣ ꯑꯃꯨꯛ ꯑꯂꯨꯁꯤ ꯂꯩꯔꯦꯀꯣ ꯑꯩ ꯂꯧꯊꯣꯛꯇꯕꯅꯤ ꯑꯂꯨꯁꯤ ꯂꯩꯔꯦ ꯑꯗꯣ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯕꯅꯦꯕ ꯑꯩꯁꯨ ꯍꯧꯕꯗꯤ ꯍꯩꯀꯣ ꯑꯗꯣ ꯉꯁꯤ ꯍꯣꯇꯦꯜꯒꯤꯗꯨꯅ ꯂꯧꯔ ꯆꯥꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯕ ꯂꯩꯖꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯁꯥꯝꯕꯔ ꯈꯛꯇꯪ ꯂꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤ ꯇꯥꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ